ꯁꯨꯞꯅꯇꯒꯤ ꯃꯤꯇꯔ 3 ꯇꯃꯛ ꯄꯥꯛꯄ nakan amadana suklaba amamwa fit lishing anigi loksab nong tarpa matamdana hena nanbana aduki matik khudong thiningai oiri masigi chinglambi asi ekoina dead road in Bolivia hairaga khangnei chinglambi asi Bolivia gi youngest region fauduna cheli amasung not youngest road hairaga su khangnei kilometer maudra sangba masina Coriaco amasung La Paz city anibu samnahali Ingsok lising amaga samapan kuntragi Chacolan gi Paraguayan landfasingna sarambani mafam asi asukimatik fajaba maramna hujikti adventure singbu khoidajaba singi khwaidagi pukning chingsingai oiba mafam haibdu oiri adubu fajaba leirangda tingkhang panbugum fajai haiduna hekta yengluba chatluba yadri mafam asi lambi thong phattaba maramna adukimatik khudong thiningai oigani Laivak thiba sahi aduda lambi asi fauduna lakiba miyoi sohum longi punsi suklaba loksab aduda tinkhibani lambi asi karigidamak adukimatik khudong thiningai oiriba Prithivigi khwaidagi khudong thiningai oiraba fajabadana thallaba Bolivia gi dead road matau karamna langani haibadu ngasigi video sida khangminasi video asi hodringai mamangda siri channel bu 1k subscriber yohanbibagi mayambu hainingai leitana thagatchari Channel asina nungai raba warising factsing thagatnaba sem sajari channel asibu subscribe tawdribasingna subscribe tawsinbiduna notification bell adu on tawbiu mathangda wari series oina chamna thongba saugri gi mahau episode 1 mayamda sungsoi soidana sinajargani Prithivigi khwaidagi khudong thiningai oiraba Bolivia gi dead road singlambi oiba maramna lambi asi thektok theksin aduki matik togi masigi mathakta ufulsu aduki matik thokpa maramna lambi asigi akoiba yengbasi wana thokani masigi mathakta nong chusilakpa nung amasung chingpaksing ningkhairakpa yabana masigi lambi asi fauraga chatpada hena khudong thiningai ohelli ingsok lising amaga chamapan marfuga hundoida truck ama lambi sidagi yungna haithaki maduna tongapa passenger chamagi thawai thupsinki ingsok lising amaga chamapan maudraga manga Inter-American Development Bank na youngest road pu Prithivigi khwaidagi khudong thiningai oiba lambi ni haina lauthorakhi sahi adudasu miyoi sohumlom lambi asina loksinki madudagi Bolivian government na lambi asigi fibam hena fagatnaba thorang kya lokhatki lambi asigi haurakpa kilometer 13 romda nungsak thaki lambi pakthoki amasung lambi chatpada tangai fadana ngakadaba niyom kya semki Masina khudong thiba thodok kharadi nemthahanki adom karigumba lambi asida chatpa tarabadi chatringai matamda lambi asibu hana nainabiu not youngest road asi fawbada khwaidagi hena khudong thiningai oiribasi weather condition asini nongju thagi matamdadi chingning khaibagi thodokti aduki matik toikhre ingsok lising ani ga trani thoida bus ama khukhraba lambi adu lanthoklamdai passenger singbu kumthahanki nong kanna chukhibana maram oiraga lambi adu ningkhairaktuna bus adu su yauki passenger sing aduna driver du bukanna bu honaki adu upai lekide Bolivia asi yuhar kanna haba lamsingi manungda mangjil thana cheli maram asina lambi asi yam toina sekhaigali adumna karigumba lambi asi fawba matamda yuhar harakpa natraga lambi sekhairakpagi makol natraga chingnava fawrakle haina khallasi madu oiradi adom yam athubada lambi adudagi Nathoraknaba hotnagani natraga safagadaba jaga amada nesinduna leigani amasung mateng longnaba hotnabigani masigi mathangda adomna lambi asi chatpada karamba matamdana khwaidagi hena safagani haibsi khangdokpa tangai fade ningtham thadi Bolivia asi nong tadabna maram oiraga lambi asi ka hena nanba kotpadi tawraroi maram asina ningtham thagi matamda oina mafam asi koibiu Kanagumba kharadi lambi asi nungdangi matamda tamak faurga chatli masigi maramsu leiribani gari singna headlight sing thalaga thobana irai laina mangda amasung tungda lakliba gari sing khangba ngami ufulna maram oiraga mangda amasung tungda lakpa gari sing udabadu nungdangi matamdadi headlight sing thanbana gari sing ilai laina uba ngami masina gari sing thomjinnabadagi kanba ngami ingsok lising ani ga tareta lambi asida accident aduki matik kungba amasung asi ana toirakpana Bolivian government na asaw truck bus sing dead road ki not youngest longi lambi sing faur ka chatpa thingki
Matamdudagi misingna lambi asi gari masasing amasung cyclesing sijanaraga fauba horki. Ing sok 2018 lambi asida accident thokpagi sang asi asuki matik nemkhre. Masina kudong thiningai oidre havadi yadri. Haujikti mafam asigi fajabasing bike ta sattuna yengbasi chanaragli. Athap athafa mafam singdagi lamkoibasing laktuna lambi asibu bike tour tawduna yengnari. Karigumba adomsu adventure bu khoidabiba oiradi mafam asigi mahau lobiba yai. Adubu haijagadoriba wafamdi dead road asida tour tawge khanbiradi aduki matik chekshinbiba lambi asibu munna khangdokpa tangai fade. Lambi asida bike thongna kaidongnungda camera nambiganu. Earbuds sing sijinabiroidabani. Pothafam jaga singda toina pothaviu. Lambi nalaklabadi chinglom thangba jagada yariba makai napsinduna thobiu. Asumna Prithibigi khwaidagi khudong thiningai oiraba Bolivia gi dead road matau karamna koigani haibadu mayangmi mafamda pujaragli. Video asibu yengbiraga karam tobibagi haibadu mayamna comment tawbiramu amasung subscribe toksinbiduna channel asibu support tawbiu.